Paujedi Yump over Maroiba Paukhara de Dojere, Mi Sibagi Chang wangkhtlkpagi Yengsinnaba Committee semkhre. Manipur da Covid 19 Sibagi Chang wangkhtlkpagi asigi maram thidoknabagidamak leihake Makha December Debt Audit Committee amana Debt Audit Chathanaba CM BIREN na chair lawduna pangthokiba Mafam da lepnakhre. Chief Minister Secretariat ki Cabinet holding asi pangthokiba Advisor to Chief Minister Health Dr. Sapam Ranjan Jauna official sing tongan ba hospital singi makokthong ba official sing jauna pangthokiba Mafam aduna Covid ka mari leinaba wafam kaya nainake. Mafam adugi matangda pausi asina phangba pauna hai state asida Covid 19 na siba mi gi masing henghalakliba asi taseng na Covid na sibra natragana masagi anage anaba leijabada Covid jawsalaktuna sibra haibana singba khangtoknaba committee asina yangsingani. Loina na Covid na taseng na siba na kaya jamna yawrabage comorbid na siba na kaya jamna yawbage haibadasu khangdokani aire. Mafam aduna state asida hojik Covid 19 ki layong utlaba adu moinabag hospital chatlaga test tawbala singnaba leibadagi yum da lotuna leiriba anaba sing asi thoraktuna test tawhunanabagi thorang lokhanabasu Mafam aduna khanake. Matam sangna Covid 19 layong ullabasu lotuna leibana aroiba tangkakta hospital da purakpada lambi da laikhidaba natragana hospital jawraga test tawbada Covid 19 positive oibagi thawdok kaya thengnare masina mi sibagi chang wangkhtlhanabagi masaka mowerakpadagi ngasigi Mafam aduna khanake aire. Yum da Covid 19 layong ullaba phawbada hospital chatpaki duna losinduna leiribasing asi thorakhanduna testing mapungphana pangthoknaba khanake. Pawasina makhatana hai Covid na naraba home isolation tawriba miyoisingna ningsa khonba waraba matamda oxygen ki chang yengnaba pulse oximeter masing khara hena lesinduna field da thabak tawriba asa workers sing da sinaduna laikai da leiriba miyoisingi oxygen ki chang yengsinaba training piragani. Masiga loina na Covid 19 thengnabada sinaba antiviral drugs sing marangkaina lesinaba wafamsu Mafam aduna khanake aire. Atopa pau amadana police station da kauraga minister na phone da kihelakle as somorjit. Irilbung police station da kaukhatlaba matung da akan ba wafam kaya sinaduna works minister thongham peswajit na telephone ge khuthang da kihelaki haina thongchu kendra tengpang group ge vice president oriba sadokpam somorjit na maral Sikhre. Manipur Press Club ta ngasi pangthokiba paumi singa unabada sadokpam somorjit na makhatana hai ngarang nungtil Irilbung police station gi OC na mahak masa amadi lupasi ke members oriba Ningtmbada police station da kauduna minister ga phone gi khuthang da wari san hanke loina na wari sanaba atuda minister thongham beswajit na mahaki ming chathiba yaba aran ba wafam kya sandoki haiba wafam asiga mari leinana makhoi ba ki halkhebani aire. Thongju kendra tengbang group na Covid 19 lachet kamari leinana miyam da paujil pinaba awareness campaign kan sa tharingai serak asida asingama thawong torpa asi yamna leibak thibane loinana karigumba makhoi ani da patanung na thoklabadi basigi afafata panamak minister na pugadabani aina subangna haike. Thongju kendra tengbang group ke general secretary Jawan Motum lupasigi member Ningtmbada jaimana singba lupasigi thawmi kaya na saruk yake. Nakalamromda NHIDCL kangbu Fananaba UCM da demand Toukhre. National Highway 37 Imphal Jeribam lambi gi mathakta saba thong ama tektuna mi simina yaholiba asigi matangda lambi asuba sembagi amadi yangsinbagi mathau toriba National Highway and Infrastructure Development Corporation ki buk tawduna corporation asigi inquiry chathangadabani haina United Committee Manipur UCM na Fongdokkhre. UCM ki IPR Secretary BM Jaimana Press ta thadurak pacherol amana hai haukiba November amada Manipur gi lifeline ni hariba Imphal Jeribam national lambi da leiba thong ama tektona truck ama thong aduga loidena turel mayai da tasin badagi driver ama sina phangba siba yawna thokriba thawtok asi khwaidagi leibak thiba thawtok amane Ningtmbada amadi super power oiraklaba India ga state amba oriba Manipur ga mainland India ga samnariba lambi asigi phibam asinga singarang khak phasilaktaba nate masi Manipur na India da tinkhiba kumja sok lesing amaga sa panifuga mapandagi auna adumak phibam sidagi henka tana leirakraba lambi gi phibam ne. Haukiba matam singda nongju pantha da makhung mari panba gari chatpa phawbada jaramdaba lambi asi phaganana balengak asina BRO dai contract lauthokuna NHIDCL da senakibani miyamna su afaba agency amada sinarabani da lambi sing asigi phibam jamna phagalaklagani aina thajaba thamnarui adubu laibak thibadi miyamna thajana rambagi onna taina pada NHIDCL na thabak magam santana chandaba matamgi akaknaba pandam thamdana thabak torakpana corporation asi matik chadre aina UCM na lawe
Zero Loduna Makatana High, a quick lifeline or national highways in Ashida Loida company Tabakuda Miamna Penadre, Maramaduna, a quick lambising Ashida Lamdam Asidigi, Miamna Oina, Semjavana, Quaitigi Paragani, Aina Yusi Amna Lawe. Amaramda Lambi Ashida Sabat Hong, Amatatuna Missimina Jaroba Pauba, Nasi Pauba, Thong Asiba Yengsinnaba Amadi Semjinnaba Ladiba, NHIDCL Kimekadiga Wapamada Fongdokkhre Sit Labak Tibane. Masi Miramgi company da Equiki, Maru Eva Tabak Sinarubagi Mahini, Ibasi Equi, Wakal Taminapa Matam Ore. Thongasi Kamtong the take one of Thong Asi the Laliba Trakasik Maral Nakarino, Aduga, Thongasibu Semnaba Amadi Semjinnaba Ladiba company, Asila Lakut Kadaba. Tabak matam channel lokut khidabra aibasi kumna thijinduna yangsinba ama changani masigi mathakta India lega ki mari ledaba minister gi maikei digi thokleba thawdu wasi India ki national highway amagi mathakta leiba thong ama tekpada makhoibu kari chu khandana adumak leithoklibra aibasi nainaba changle lifeline ama tatpa matamda lifeline aduda tangduna hingliba punchi mayam adugi security kanana pigaduno aibasi asowa wahang am oire Taudok asimak maiki asom dalay pamiyang gi miwi amo bagi right kongoy na ba thawne aina lawe wafam ching asi thidok na balambi asi semjin sajin na ba sinariba NHIDCL asi legally book tawduna makoi gi mathakta inquiry chataba mathau tai loina laiki driver asi gi damak mathik chaba compensation pihan gadabane Manipur laikak na sumakata na ikhoi gi lambi asi semna bagi thabak asi ikhoi gi laijariba PWD gi agent sing da oina sinaduna isana thau jagadaba lambi asi section na semjabana phabagi phibam lakle maramaduna NHIDCL gi contract asi lauthuna ba mari leinaba ministry da hainaba taknaba tangai fadre amarom da tatliba thong asi atuba da semjinna ba laika na su angamba ma khai sinaduna honabiu haida su chero laduna makhata na phongdorakle press ki Ningtmbada khut thare Chief Minister BIREN Republic TV ki editor in chief amasu Republic Media Network ki managing director Arnab Goswami sok lising ani taragani panda thokiba suicide case amaga mari leidana police na phare case asi anana thingjilurabani amuk hangdorakpane ma ki matakta Indian Penal Code IPC ki section 306 amasung section 34 ki makada maral Sire ana Arnab Goswami phakiba thongbo Manipur ki Chief Minister BIREN na fresh ki Ningtmbada khut thabani aina kanda janingdaba Fongdokkhre Magna post over tweet amada BIREN haike Republic TV ki editor in chief Arnab Goswami Mumbai police na phaba chaiba amasung phaba si press ki Ningtmbada khut thabani Maharashtra government ki thawdu asi politics ki thawin sini amasung masibo sathi na janingdaba Fongdokkhre Activa Lanbada Thong Tekkhre Imphal Turin ki mathakta chaba suspension bridge ama khanghauduna gari masa ama lalubadagi teklaktuna gari da tonglakpa miyo chokpa yawpadagi anakpa hospital da pokre aire lilong kendra amadi wangoi kendra ani gi marakta leiba laifrakpam iram sefai amadi lilong atau khong maning dekai haripa mafam asida leiba community kayana lanthok lansin bagi maru oiba thong ama oribane nongmagi tangai fadana chana thaknaba balong kaya puthok pusin tawbata natana ana layege khudong chaba wangoi CSC da chatpada khunja singi hena khudong chaba oriba thong asi matam sangna semjintana leirakpadagi local club singna semjintuna lakhibani aire Haujik ana laying amadi nongmagi tangai fadaba kaya awaba mayuk nagadurba kendra ani asigi miyamna atuba matamda sembiyo amade miyang changbiyo aina langake pungning chingsilakle Maragasida PhD touba Meitei Macha ama Sire Indian Institute of Science Education and Research da PhD tawduna leiba sahi kunga daret churaba mahiroi ama denguna na duna Sire adumakpa Pune Municipal Corporation na de asiguma misik record amada leite haire Laikiraba Catrium Boris Manipur ki Kaksing dagine Institute asigi serol amagi matung inna Boris na October kungani panta campus ki clinic ta chalaga test tawinaba haijake test ki result aduda mahake parrot count jamna nemlam patheng na badagi dengu arangani haiduna singna badagi clinic aduna hospital amada meng chanduna layeng na bapautak pekhe awabadi Boris hospital da October kunthra da laikide makta singna dengu nabane COVID-19 negative oi haiba khangba ngamkhe Pune Municipal Corporation and Check Control Department ki makok thongba Dr. Chang na haike khosi asigi matang report amata leite tasingna arabada season asida dengu swine flu chingunia natragana malaria phawna maram oiduna sikhiba amata leite aire aroibada content sing asigi maro iba pau khara aseba pau tamjariba Manipur local news YouTube channel amadi Facebook page asidagi yangbiri bopna mapathaga chari loinana channel asina domda kanarabadi subscribe like and share tawba kawigunu puna makbu amuka hanna thaga chari